Yelhomi Pumnamaki Pangpam Tokpa Hak Pangnaba Amadi, Meitei Meetei ST list Channaba Angamba Thakta Hotnagani haina, RPI Athawale National Secretary Maheshwar Thounaojam na phongdorakli, Wafam Singasi RPI Athawale Manipur State Committee ki Nauna Thaupugadaba Sing Taram Okpagi Thoramda, Mahakna Phongdokibani, Palace Compound Laiba Maipa Hold the Pangtokpa Thoram Aduda, Maheshwar Thounaojam na hai, Politics na kulay oiraga Manipur kanaba paikaliba thabak thoram kayana ngasidi party ase Manipur gi tongan ba constituency singda masha mareng phondorakli ngasimak Manipur State Committee gi nauna thau punaba khalaba singasi Manipur kaningba mi ngaktani Manipur kanbagi agenda na mang tharaga thabak tawminaba haibasi aikoi pumnamaki pandam oiminasi RPI Athawale ase State Party waina recognize tawkhrabasu Manipur dadi party ase gi thabak tawram sing regional gi thakta thabak tawgani wafam asimak RPI Athawale gi luchingba singdasu khanghan balaikre party gi maikai dagi su Manipur gi oinadi high command gi wafam lairoi haina phongdorakhiba lei asigumba fibam ama leibana Manipur gi interesta party asina ningkha tamna thabak pangthokpa ngamlibani RPI Athawale gi oinadi politics ta yumpham oiba thabak thawram ngakta pangthokani haiba leite miyam gi chawkha thawrang amade Yelhomi Shingi Phangpham Thokpa Hak Phangnaba Angamba Thakta Hotnagani Loinana Meitei Meetei Furupna Constitution gi ngaklo phangnabagi damak ST lista Channaba party na Angamba Thodang logani haina Maheshwar Thounaojam na makatana phongdoki ngasigi thawram aduda RPI Athawale Manipur State Committee gi nauna thaupugadaba Miyoi Nifunipan party asige Manipur State ke President su oiriba Maheshwar Thounaojam na party gi lengyan yanduna amade certificate sing piduna makoi boharau tayamna okhi Akhoi political party political party oijanasu our main motto di akhoi development the mang onjinba mai onjinba akhoi phangdriba right nyam se akhoi Yelhomi singsidasu akhoi understand tawinaraga nungsi chanana makoi su yam phariba ngakane makoi tanaraga haibadi makoi na su nungsiba Manipur ka hainingdabu oibanina ai chinaw mana right phangdri bisibu abasu phangba yaina haibagi makoi support tawbirakani thajai leaders hoibagi table lamda phamina bangamdabani haibagi kibagi ngamdabani aina thanjare sengna haraga aduna ai openly ngasi dum haisini RPI ngasi akoi ukhul de yawbiri ai oza yawbiri magi mama mata su hari bisini kaina de koi Yelhomi yam nungsiba akoi gi ai gi chinaw Yelhomi ni aduna akoi yamna coordination leinaba koi gi Koigi Kundariba Manipuri, Akoigi Manipur Sita, Akoi Partina, men work to Lokadaba, men motto Amasu Hazade, Moto Miam Marakta, Akoi Meitei Meetei ST and the set, Sisu first party Tamakani, Akoi Partina, Pazana, Akoi first party Tamakani, Sida Yelhomi, so support Lokani Taze,